ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯅꯦ ꯊꯣꯏꯕꯤ ꯏꯃꯨꯡ ꯑꯃꯗ ꯃꯣꯏ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯑꯗꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯃꯣꯏ ꯃꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯦꯕꯀꯣ ꯃꯆꯥꯅꯨꯄꯤꯁꯤꯅ ꯆꯍꯤ 7 ꯁꯨꯔꯕ ꯃꯆꯥꯅꯨꯄꯤꯁꯦ ꯃꯆꯥꯅꯨꯄꯥꯁꯤꯅ ꯆꯍꯤ 3ꯒ ꯁꯨꯔꯝꯃꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯃꯣꯏ ꯃꯔꯤꯁꯦ ꯌꯥꯝ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯦ ꯑꯗꯒꯤꯗꯤ ꯃꯇꯝ ꯈꯔ ꯂꯩꯔꯒꯅꯦ ꯃꯃꯥꯁꯦ ꯁꯤꯗꯣꯛꯈ꯭ꯔꯦꯕ ꯈꯪꯍꯧꯗꯅ ꯀꯔꯤꯅ ꯅꯥꯔꯤꯅꯣ ꯀꯩꯗꯣꯏꯅꯣ ꯈꯪꯗꯕꯤꯗꯅꯦ ꯁꯤꯗꯣꯛꯈ꯭ꯔꯦꯕ ꯃꯃꯥꯁꯦ ꯂꯩꯅꯥ ꯑꯃ ꯅꯥꯔꯛꯄꯗꯒꯤ ꯑꯗꯒꯤ ꯁꯤꯗꯣꯛꯈꯤꯕꯁꯤꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯃꯥꯗꯣ ꯋꯥꯠꯂꯕꯅꯤꯅ ꯃꯄꯥꯁꯤꯅ ꯈꯜꯂꯦꯕ ꯑꯩ ꯏꯆꯥꯅꯨꯄꯤꯁꯤꯅ ꯃꯄꯥꯁꯦ ꯁꯦꯟꯅꯕꯁꯦ ꯋꯥꯔꯅꯤ ꯏꯆꯥꯁꯦ ꯃꯄꯨꯡ ꯃꯔꯩꯁꯨ ꯐꯥꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨꯅ ꯑꯩꯁꯦ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤ ꯇꯥꯔꯦ ꯃꯕꯥꯅꯤ ꯌꯦꯡꯁꯤꯟꯕꯤꯅꯕꯅ ꯈꯟꯗꯅ ꯉꯁꯥꯏ ꯃꯄꯥꯁꯤꯅꯗꯤ ꯃꯆꯥ ꯑꯅꯤꯁꯦ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦꯕ ꯅꯨꯡꯁꯤꯗꯅ ꯌꯦꯡꯁꯤꯟꯕꯤꯅꯕꯅꯦꯕ ꯊꯤꯗꯣꯏꯁꯦ ꯑꯗꯨꯒꯗꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯔꯒ ꯃꯃꯥ ꯑꯇꯣꯝꯕꯤꯁꯤꯗꯤ ꯌꯥꯝ ꯐꯠꯇꯕꯤ ꯖꯥꯗꯨ ꯃꯟꯇꯔ ꯍꯩꯕꯤ ꯐꯠꯇꯕꯤ ꯑꯣꯏ ꯂꯩꯔꯝꯗꯅꯅꯦ ꯃꯥꯁꯤ ꯂꯧꯔꯀꯥꯟꯁꯤꯗ ꯃꯆꯥ ꯑꯅꯤꯗꯨ ꯌꯦꯡꯁꯤꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯒ ꯑꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯦꯕꯀꯣ ꯂꯨꯅ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯗꯒꯤꯗꯤ ꯃꯄꯥꯁꯤꯗ ꯀꯩꯅꯣꯁꯤꯅ ꯉꯁꯥꯏ ꯃꯃꯥ ꯑꯇꯣꯝꯕꯤꯁꯤꯅꯅꯦ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯃꯥꯒꯤ ꯖꯥꯗꯨ ꯃꯟꯇꯔꯗꯨ ꯇꯧꯗꯅ ꯑꯗꯒꯤ ꯃꯁꯥ ꯃꯎꯒꯁꯦ ꯅꯥꯟꯁꯤꯟꯗꯅ ꯃꯁꯥꯒꯗꯣ ꯅꯣꯏꯕꯤ ꯈꯣꯠꯄꯤꯗꯅ ꯇꯧꯔꯒ ꯑꯉꯥꯡ ꯑꯅꯤꯁꯦ ꯅꯪꯅ ꯊꯣꯛꯄ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛꯇ ꯍꯨꯟꯇꯣꯛꯎꯆꯣ ꯊꯝꯃꯨꯆꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯁꯤ ꯑꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯩ ꯃꯄꯥꯁꯤꯗꯤ ꯉꯁꯥꯏꯒꯤ ꯃꯆꯥ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯒꯗꯣ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯕ ꯃꯥꯅ ꯖꯥꯗꯨ ꯇꯧꯁꯟꯗꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯍꯣꯏ ꯑꯅ ꯍꯥꯏ ꯑꯗꯩꯗꯨꯗ ꯃꯥꯅ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯃꯆꯥ ꯑꯅꯤꯁꯤꯅ ꯇꯥꯍꯧꯔꯦꯕ ꯇꯥꯍꯧꯕꯁꯤꯗꯒꯤꯗꯤ ꯍꯌꯦꯡꯗꯤ ꯕꯕꯥꯅ ꯑꯩꯈꯣꯏꯁꯦ ꯍꯨꯟꯇꯣꯛꯎꯅꯦꯅ ꯍꯥꯏꯅꯔꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯗ ꯑꯗ ꯉꯁꯥꯏꯒꯤ ꯃꯆꯦꯁꯤꯅ ꯈꯜꯂꯦꯕ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯕꯨꯡꯉꯣꯝꯆꯥꯒ ꯑꯩꯒꯁꯦ ꯍꯨꯟꯇꯣꯛꯎꯔꯣꯅ ꯏꯃꯥꯇꯣꯟꯁꯤꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯁꯣꯏꯗꯅ ꯑꯕꯨꯡꯉꯣꯝꯆꯥꯒ ꯑꯩꯒꯁꯦ ꯍꯨꯟꯇꯣꯛꯄ ꯆꯠꯂꯅꯤ ꯕꯕꯥꯁꯦ ꯏꯃꯥ ꯑꯇꯣꯝꯕꯤꯁꯦ ꯂꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯒ ꯑꯝꯇ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯏꯉꯥꯎ ꯉꯥꯎꯔꯦ ꯑꯗꯨꯅꯗꯤ ꯑꯩꯁꯦ ꯍꯌꯦꯡꯁꯦ ꯀꯔꯤ ꯎꯄꯥꯏ ꯇꯧꯁꯤꯒꯦꯅ ꯃꯥꯅ ꯈꯟꯗꯅꯅꯦ ꯃꯥꯁꯦ ꯑꯩꯈꯣꯏ ꯈꯥꯎ ꯃꯆꯥ ꯑꯃ ꯃꯈꯨꯠꯅ ꯌꯦꯇꯨꯝꯁꯤꯅ ꯅꯪꯁꯨ ꯀꯩꯀꯩ ꯐꯣꯠꯄꯗꯤ ꯍꯩꯔꯦꯗꯅ ꯃꯥꯅꯅꯦ ꯐꯤ ꯃꯇꯠ ꯐꯠꯇꯕ ꯑꯃ ꯇꯧꯔꯒ ꯈꯥꯎ ꯃꯆꯥ ꯑꯃ ꯇꯨꯔꯦꯕꯀꯣ ꯇꯨꯔꯒ ꯃꯥꯅ ꯅꯨꯡ ꯃꯆꯥ ꯃꯆꯥꯁꯦ ꯈꯨꯜꯂꯒ ꯁꯦꯡꯒꯥꯎꯒꯤ ꯇꯥꯏꯞꯇ ꯅꯨꯡ ꯃꯆꯥ ꯃꯆꯥꯁꯦ ꯍꯥꯞꯄꯦꯕ ꯍꯌꯦꯡ ꯃꯄꯥꯁꯤꯅ ꯍꯨꯟꯇꯣꯛꯑꯝꯃꯁꯨ ꯂꯝꯕꯦꯟꯗꯣ ꯈꯪꯗꯕꯅꯤꯅ ꯃꯥꯅ ꯅꯨꯡꯁꯦ ꯁꯨꯝ ꯍꯨꯟꯇꯣꯛꯑꯝꯅꯕꯒꯤ ꯑꯗꯨꯒ ꯂꯝꯕꯦꯟꯗꯣ ꯈꯪꯅꯅꯕ ꯑꯗꯒꯤꯗꯤ ꯃꯄꯥꯅ ꯀꯩꯒꯨꯝꯕ ꯍꯨꯟꯇꯣꯛꯑꯝꯃꯁꯨ ꯑꯩꯅ ꯅꯨꯡꯁꯦ ꯈꯨꯜꯂꯒ ꯂꯥꯛꯑꯗꯤ ꯌꯨꯝꯁꯦ ꯌꯧꯅꯤ ꯈꯟꯗꯅꯅꯦꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯅꯨꯡꯁꯦ ꯍꯥꯞꯄꯒ ꯉꯁꯥꯏꯒꯤ ꯁꯦꯡꯒꯥꯎꯗꯧꯅ ꯇꯧꯕꯁꯤꯗ ꯅꯨꯡ ꯃꯆꯥ ꯃꯆꯥꯁꯦ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤꯗꯤ ꯃꯄꯥꯁꯤꯅ ꯍꯥꯏꯔꯦꯕ ꯍꯥꯏꯕꯒ ꯇꯧꯕꯒ ꯕꯦꯝꯃ ꯉꯁꯤꯗꯤ ꯕꯕꯥꯒꯅꯦ ꯑꯕꯨꯡꯉꯣꯝꯆꯥ ꯅꯕꯥꯅꯤꯒ ꯀꯣꯏ ꯆꯠꯂꯨꯔꯁꯤ ꯉꯁꯤꯗꯤ ꯑꯅ ꯍꯥꯏ ꯃꯆꯥ ꯄꯤꯁꯛꯇꯨꯅ ꯕꯕꯥ ꯀꯗꯥꯏꯗꯅꯣ ꯑꯅ ꯍꯥꯏ ꯃꯔꯣꯟꯗꯣ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏꯒ ꯊꯣꯛꯂꯛꯄ ꯅꯧꯔꯤꯀꯥꯟꯒꯤꯅꯦꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯆꯦꯁꯤꯗꯤ ꯉꯔꯥꯡ ꯉꯥꯡꯅꯕꯗꯣ ꯇꯥꯍꯧꯕꯅꯤꯅꯅꯦ ꯍꯣꯏ ꯕꯕꯥꯅ ꯍꯥꯏꯔꯒꯅꯦ ꯑꯗꯒꯤꯗꯤ ꯃꯧꯄꯥ ꯅꯨꯄꯥꯗꯨꯗꯤ ꯀꯣꯏ ꯆꯠꯂꯨꯗꯣꯏꯅꯦꯅ ꯍꯔꯥꯎꯗꯅ ꯐꯤꯔꯣꯟꯒ ꯁꯦꯠꯆꯟꯗꯅ ꯑꯗꯒꯤꯗꯤ ꯕꯕꯥ ꯀꯥꯏꯗꯅꯣ ꯀꯣꯏꯕ ꯆꯠꯇꯣꯏꯁꯦꯅ ꯖꯪꯒꯟꯗꯅꯤ ꯀꯣꯏꯕ ꯆꯠꯇꯣꯏꯁꯦꯅ ꯍꯥꯏꯌꯦꯕ ꯑꯗꯒꯤꯗꯤ ꯑꯣ ꯑꯅ ꯍꯥꯏꯔꯒ ꯃꯣꯏꯁꯨ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯆꯜꯂꯦ ꯑꯗꯒꯤꯗꯤ ꯃꯃꯥ ꯑꯇꯣꯝꯕꯤꯁꯤꯅ ꯁꯦ ꯐꯤꯔꯣꯟ ꯁꯦꯠꯆꯟꯕꯤꯔꯒꯦꯁꯦ ꯀꯥꯟꯅ ꯐꯤꯔꯣꯟꯒꯗꯤ ꯉꯁꯥꯏ ꯍꯨꯟꯇꯣꯛꯎꯗꯣꯔꯕꯅꯤꯅ ꯃꯃꯥꯁꯤꯅ ꯂꯨꯅꯒ ꯇꯧꯗꯅ ꯐꯤꯔꯣꯟꯒ ꯅꯍꯥꯟꯈꯩ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅꯒ ꯁꯦꯠꯄꯤꯗꯗꯅ ꯇꯧꯕꯗꯣ ꯍꯨꯟꯇꯣꯛꯎꯔꯗꯣꯏꯅꯤꯅ ꯐꯤꯔꯣꯟꯒ ꯁꯦꯠꯄꯤꯗꯅ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯃꯄꯥꯝꯆꯥ ꯃꯣꯏꯁꯦ ꯂꯥꯛꯄꯁꯤꯗꯅꯦ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯃꯥꯅ ꯅꯨꯡꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯅꯨꯡꯅꯦꯕ ꯃꯥꯅ ꯈꯨꯜꯂꯤꯁꯦ ꯃꯥꯅ ꯃꯈꯣꯏꯁꯦ ꯁꯝꯅꯔ ꯂꯥꯛꯄꯁꯤꯗ ꯃꯆꯦꯁꯤꯅ ꯍꯥꯏꯐꯦꯠ ꯂꯩꯊꯔꯒꯅꯦ ꯅꯨꯡꯁꯦ ꯁꯨꯝ ꯑꯃꯃꯝ ꯁꯨም ꯊꯥꯗꯔꯝꯃꯦꯕ ꯑꯗꯩ ꯈꯔ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯆꯤ ꯑꯃꯗ ꯑꯃꯨꯛ ꯊꯥꯗꯔꯝꯃꯦ ꯈꯔ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯒꯤꯅꯦ ꯃꯆꯤ ꯑꯃꯗ ꯑꯃꯨꯛ ꯊꯥꯗꯔꯝꯃꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯖꯪꯒꯜꯁꯤ ꯌꯧꯔꯦ ꯃꯌꯥꯏꯁꯤ ꯌꯧꯔꯀꯥꯟꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯁꯤ ꯈꯣꯡꯅ ꯂꯥꯛꯄꯅꯤꯅꯕ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯁꯤꯅ ꯄꯣꯊꯥꯕꯁꯤ ꯉꯁꯥꯏ ꯃꯧꯄ꯭ꯋꯥꯁꯤꯗꯤ
ꯄꯤꯛꯀ ꯄꯤꯛꯄꯅꯤꯅ ꯋꯥꯔꯕꯅꯤꯅ ꯁꯤꯁꯤꯒꯩ ꯇꯨꯝꯊꯣꯛꯈ꯭ꯔꯦꯕ ꯃꯆꯦꯁꯤꯁꯨ ꯉꯁꯥꯏꯒꯤ ꯃꯈꯣꯡꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤꯅ ꯆꯣꯛꯊꯗꯅ ꯃꯄꯥꯒꯤ ꯐꯩꯒꯟꯁꯤꯗ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯉꯥꯊꯔꯒ ꯃꯄꯥꯗꯨꯗ ꯉꯥꯊꯔꯒꯗꯤ ꯃꯄꯥꯁꯦ ꯑꯩꯈꯣꯏ ꯍꯨꯟꯇꯣꯛꯑꯃ ꯆꯠꯈꯤꯔꯣꯏꯒꯤ ꯋꯥꯈꯟꯗꯅꯦ ꯃꯥꯁꯨ ꯇꯨꯝꯊꯣꯛꯈ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯇꯨꯝꯊꯣꯛꯈꯤꯕꯁꯦ ꯃꯄꯥꯁꯤꯅ ꯑꯁ ꯑꯅꯤꯃꯛ ꯇꯨꯝꯈ꯭ꯔꯦ ꯃꯁꯤꯗꯤ ꯑꯩ ꯊꯥꯗꯣꯛꯑꯝꯕ ꯌꯥꯔꯅꯤꯅ ꯃꯥꯅ ꯇꯞꯅ ꯇꯞꯅ ꯇꯧꯔꯒꯅꯦ ꯃꯆꯦꯁꯤꯁꯨ ꯇꯞꯅ ꯊꯥꯗꯔꯦ ꯑꯗꯒꯤ ꯃꯧꯄꯥꯁꯤꯁꯨ ꯇꯞꯅ ꯂꯧꯊꯔꯒꯅꯦ ꯊꯝꯃꯝꯕ ꯃꯄꯥꯁꯤ ꯆꯦꯜꯂꯛꯑꯦꯕꯀꯣ ꯆꯦꯜꯂꯛꯑꯒ ꯃꯕꯥꯅꯤꯁꯤꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯁꯤꯗ ꯃꯄꯥꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯄꯥꯁꯤ ꯂꯩꯔꯝꯗꯕꯁꯤꯗꯒꯤꯗꯤ ꯕꯕꯥꯅ ꯃꯧꯄꯥꯁꯤꯅꯅꯦ ꯆꯤꯆꯦ ꯕꯕꯥ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯕꯕꯥ ꯑꯗꯩ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯅꯗꯤ ꯃꯆꯦꯁꯤꯅꯗꯤ ꯍꯨꯟꯇꯣꯛꯑꯃ ꯆꯠꯈꯤꯕꯅꯦ ꯑꯗꯣ ꯈꯪꯉꯕꯅꯤꯅꯅꯦ ꯌꯨꯝꯗ ꯆꯠꯂꯝꯃꯅꯤ ꯕꯕꯥꯗꯣ ꯂꯥꯛꯑꯣ ꯆꯠꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯅꯨꯡ ꯃꯥꯅ ꯂꯪꯊꯣꯛꯑꯝꯕꯗꯣ ꯑꯗꯣ ꯁꯨꯝ ꯌꯦꯡꯉꯒ ꯑꯣ ꯁꯠ ꯂꯩꯔꯦ ꯁꯤꯒꯤ ꯄꯔꯦꯡꯁꯤꯗꯅꯤ ꯑꯩꯅ ꯂꯪꯊꯣꯛꯑꯝꯕꯗꯣꯅ ꯃꯥꯅ ꯉꯁꯥꯏ ꯅꯨꯡꯁꯦ ꯑꯃꯨꯛ ꯈꯨꯜꯂꯒ ꯁꯨꯝ ꯂꯥꯛꯑꯒ ꯃꯌꯨꯝꯁꯤ ꯌꯧꯔꯦ ꯌꯥꯆꯪꯉꯛꯄꯗ ꯃꯌꯨꯝꯁꯤ ꯌꯧꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯃꯥꯁꯤꯅ ꯍꯦꯛꯇ ꯃꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯁꯪꯇꯣꯛꯑꯦꯅꯦ ꯁꯨꯃꯥꯏꯅ ꯑꯁ ꯃꯁꯤ ꯍꯨꯟꯇꯣꯛꯎꯆꯣꯅ ꯆꯠꯈ꯭ꯔꯒ ꯁꯤ ꯀꯃꯥꯏꯅ ꯇꯧ ꯂꯥꯛꯏꯅꯣ ꯁꯤꯕꯣ ꯀꯃꯥꯏꯅ ꯂꯝꯕꯦꯟ ꯈꯪ ꯂꯥꯛꯏꯅꯣ ꯁꯤꯕꯣꯅ ꯃꯃꯤꯠꯁꯦ ꯂꯧꯗ꯭ꯔꯥꯎꯕꯤ ꯁꯥꯡꯒꯩ ꯂꯪꯊꯣꯛꯑꯒ ꯁꯥꯎꯅꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯇꯧꯔꯦꯅꯦ ꯑꯗꯩ ꯃꯄꯥꯁꯤꯁꯨ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯉꯛꯑꯦꯕꯀꯣ ꯃꯄꯥꯁꯤꯁꯨ ꯉꯛꯑꯒ ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯅꯣꯏ ꯊꯤ ꯈꯪꯗꯦꯅ ꯑꯩꯁꯦ ꯍꯥꯟꯅ ꯂꯥꯛꯑꯕꯅꯤꯅꯦ ꯑꯅ ꯍꯥꯏꯔꯦ ꯃꯄꯥꯁꯦ ꯑꯗꯩ ꯃꯆꯦꯁꯤꯅꯗꯤ ꯍꯨꯟꯇꯣꯛꯑꯝꯃꯤꯅꯦꯗꯣ ꯈꯪꯕꯅꯤꯅ ꯑꯣ ꯕꯕꯥꯅ ꯍꯥꯏꯔꯒ ꯃꯆꯤ ꯃꯧꯄꯥꯁꯦ ꯆꯥꯛ ꯄꯤꯖꯔꯒ ꯃꯆꯦꯁꯤꯗꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯃꯧꯄꯥꯁꯤꯗꯤ ꯁꯤꯒꯩ ꯇꯨꯝꯈ꯭ರೆ ꯑꯉꯥꯡꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯅꯤꯅ ꯑꯗꯒꯤ ꯃꯆꯦꯁꯤꯗꯤ ꯑꯩꯈꯣꯏꯁꯦ ꯁꯣꯏꯗꯅꯗꯤ ꯍꯨꯟꯇꯣꯛꯇꯧꯔꯤ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯑꯗꯩ ꯉꯁꯥꯏ ꯃꯥꯏ ꯈꯥꯎ ꯃꯆꯥꯗꯣ ꯍꯌꯦꯡꯃꯨꯛꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯁꯤ ꯅꯨꯡꯁꯦ ꯄꯨꯒꯦꯅ ꯃꯥꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯦꯕ ꯑꯗꯒꯤꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛ ꯁꯨꯔꯀꯥꯟꯗꯅꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯉꯁꯥꯏ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦꯕ ꯃꯃꯥ ꯑꯇꯣꯝꯕꯤꯁꯤꯅ ꯅꯪꯕꯨ ꯅꯨꯄꯥ ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯃꯨꯛꯇꯗꯤ ꯍꯨꯟꯇꯣꯛꯎꯆꯣ ꯑꯅ ꯍꯥꯏꯔꯒ ꯅꯪꯅ ꯁꯨꯡ ꯍꯨꯟꯇꯣꯛꯇꯦ ꯑꯝꯇ ꯀꯗꯥꯏꯗꯅꯣ ꯑꯝꯇ ꯊꯝꯃꯨꯆꯣ ꯆꯠꯂꯣ ꯑꯗꯨꯒ ꯏꯕꯥꯅꯤ ꯅꯨꯡꯉꯥꯏ ꯂꯩꯖꯦꯃꯤ ꯑꯗ ꯃꯣꯏ ꯃꯧꯕꯥꯅꯤꯅ ꯍꯥꯏꯅꯕꯁꯦ ꯁꯤꯗꯤ ꯍꯟꯗꯛꯃꯨꯛꯇꯤ ꯇꯥꯍꯧꯗꯕꯅꯤꯅ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯕꯨꯡꯉꯣ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯀꯣꯏꯕ ꯆꯠꯂꯨꯁꯦꯍꯦ ꯕꯕꯥꯒ ꯍꯥꯏꯔꯦꯕ ꯑꯗꯒꯤꯗꯤ ꯍꯣꯏ ꯀꯗꯥꯏꯗ ꯅꯍꯥꯟꯒꯤ ꯑꯗꯨꯒꯨꯝꯕ ꯑꯝꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯑꯗꯒꯤꯗꯤ ꯅꯍꯥꯟꯒꯤ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗꯅꯤ ꯆꯠꯇꯣꯏꯁꯦ ꯖꯒꯥ ꯑꯇꯣꯞꯄ ꯑꯝꯗꯅꯤ ꯉꯁꯤꯗꯤꯅꯦ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯀꯗꯧꯅꯤ ꯆꯠꯁꯤ ꯃꯃꯥ ꯑꯇꯣꯝꯕꯤꯁꯤꯅ ꯁꯦ ꯋꯥꯔꯒ ꯆꯥꯅꯅꯕ ꯇꯟꯁꯤ ꯄꯨꯀꯣ ꯇꯜ 2 ꯄꯤꯔꯛꯑꯦꯕ ꯑꯗꯩ ꯇꯜ 2ꯁꯦ ꯄꯨꯔꯒ ꯂꯥꯛꯄꯁꯦ ꯉꯁꯥꯏꯒꯤ ꯌꯥꯝ ꯊꯨꯅ ꯁꯠ ꯅꯍꯥꯟꯗꯤ ꯂꯣꯏꯁꯜꯂꯣꯒ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯂꯥꯛꯇꯣꯏꯅꯤ ꯆꯠꯁꯤꯜꯂꯛꯑꯣ ꯈꯨꯗꯛꯇ ꯍꯥꯏꯔꯒ ꯆꯠꯄꯅꯤꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯅꯍꯥꯟ ꯄꯨꯕ ꯅꯨꯡ ꯈꯥꯎꯗꯣ ꯑꯗꯨ ꯀꯥꯎꯔꯦꯕ ꯑꯗꯩ ꯇꯟꯗꯣ ꯄꯨꯔꯒ ꯂꯥꯛꯄꯁꯤꯗ ꯃꯆꯦꯁꯤꯅ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯉꯛꯑꯦꯕꯀꯣ ꯍꯩꯁ ꯀꯅꯥ ꯈꯪꯅꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯕꯕꯥꯅ ꯑꯩꯈꯣꯏꯁꯦ ꯍꯨꯟꯇꯣꯛꯑꯝꯃꯗꯤꯅ ꯇꯟꯗꯣ ꯆꯥꯗꯕꯤꯗꯅꯦ ꯇꯟꯗꯣ ꯑꯣꯏꯅ ꯑꯃꯨꯛ ꯅꯨꯡꯒꯤ ꯃꯍꯨꯠꯇ ꯇꯟꯁꯦ ꯃꯆꯦꯠ ꯍꯨꯟꯇꯣꯛꯑꯝꯃꯦꯕ ꯃꯥꯅ ꯁꯦꯠꯂꯒ ꯍꯣꯔꯦꯟ ꯂꯝꯕꯦꯟ ꯈꯪꯗ꯭ꯔꯁꯨ ꯈꯪꯅꯅꯕꯅꯦꯅ ꯇꯟꯁꯦ ꯁꯦꯠꯇꯠꯂ ꯍꯨꯟꯇꯣꯛꯑꯝꯕꯅꯦꯕ ꯑꯗꯒꯤꯗꯤ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯁꯨꯅꯦ ꯉꯁꯥꯏꯒꯤ ꯇꯟꯁꯦ ꯃꯥꯅ ꯍꯨꯟꯇꯣꯛꯑꯝꯕꯒ ꯎꯆꯦꯛꯅ ꯍꯦꯛꯇ ꯈꯨꯜꯂ ꯆꯥꯊꯣꯛꯈꯤꯗꯣꯏꯅꯦꯕ ꯍꯦꯛ ꯍꯨꯟꯇꯣꯛꯑꯝꯕꯒ ꯎꯆꯦꯛꯅ ꯍꯦꯛꯇ ꯈꯨꯜꯂ ꯆꯥꯊꯣꯛꯈꯤꯕ ꯑꯉꯥꯡ ꯀꯩꯅꯣꯁꯤꯅꯗꯤ ꯂꯪꯊꯣꯛꯑꯝꯃꯤꯕ ꯃꯆꯦꯁꯤꯅꯗꯤ ꯈꯪꯗ꯭ꯔꯦꯕ ꯎꯆꯦꯛꯅ ꯆꯥꯊꯣꯛꯈꯤꯅꯤ ꯈꯣꯠꯂꯤꯅꯦꯁꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯁꯨꯝ ꯂꯪꯊꯣꯛꯑꯝꯃ ꯂꯥꯛꯄꯅꯤꯅ ꯇꯨꯡꯂꯣꯝꯗ ꯌꯦꯡꯉꯨꯗꯕꯅꯤꯅ ꯃꯄꯥꯗꯨꯁꯨ ꯎꯈꯤꯗ꯭ꯔꯅ ꯄꯥꯈꯠꯂꯒ ꯍꯨꯟꯇꯣꯛꯑꯝꯕꯅꯤꯅꯅꯦ ꯎꯆꯦꯛꯅ ꯆꯥꯈꯤꯕꯁꯤꯁꯨ ꯈꯪꯗ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯖꯪꯒꯜ ꯃꯌꯥꯏꯁꯤ ꯌꯧꯔꯀꯥꯟꯗ ꯑꯉꯥꯡꯁꯦ ꯋꯥꯗꯅ ꯕꯕꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯝꯇ ꯕꯕꯥꯒꯤ ꯇꯝꯄꯥꯛꯇ ꯑꯝꯇ ꯍꯤꯞꯀꯦ ꯇꯨꯝꯒꯦꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯍꯣꯏ ꯂꯥꯛꯑꯣꯅ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯇꯝꯄꯥꯛꯁꯤꯗ ꯃꯧꯄ꯭ꯋꯥꯁꯤ ꯑꯃꯨꯛ ꯇꯨꯝꯃꯦ ꯑꯗꯩ ꯃꯥꯁꯨ ꯕꯕꯥ ꯑꯩꯁꯨ ꯋꯥꯔꯦꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯥꯒꯤ ꯐꯩꯒꯟꯁꯤꯗ ꯃꯣꯟ ꯈꯥꯡꯉꯒ ꯃꯥꯁꯨ ꯑꯃꯨꯛ ꯇꯨꯝꯃꯦ ꯑꯗꯨꯒꯗꯤ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯇꯞꯅ ꯊꯥꯡꯊꯔꯒꯅꯦ ꯃꯆꯦꯁꯤꯁꯨ ꯑꯗꯩ ꯃꯧꯄ꯭ꯋꯥꯁꯤꯁꯨ ꯇꯞꯅ ꯊꯥꯡꯊꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯑꯃꯨꯛ ꯆꯦꯜꯂꯛꯑꯦꯕꯀꯣ ꯆꯦꯜꯂꯛꯄꯁꯤꯒ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯃꯧꯄ꯭ꯋꯥꯁꯤꯁꯨ ꯃꯥꯁꯤꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯄꯥꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯩ ꯃꯧꯄ꯭ꯋꯥꯁꯤꯅꯅꯦ ꯕꯕꯥꯅ ꯀꯞꯄꯦꯅꯦ ꯑꯃꯨꯛ ꯕꯕꯥꯅ ꯀꯧꯔꯤꯗ ꯇꯥꯗ꯭ꯔꯦ ꯑꯗꯩ ꯃꯧꯄ꯭ꯋꯥꯁꯤꯁꯨꯅꯦ
ꯀꯞꯄꯗ ꯃꯥꯅꯅꯦ ꯌꯨꯝꯗ ꯆꯠꯁꯦ ꯀꯛꯄꯅꯨ ꯕꯕꯥꯗꯣ ꯌꯨꯝꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯕꯨꯡꯉꯣ ꯀꯛꯀꯅꯣꯅ ꯊꯦꯝꯃꯦ ꯑꯗꯩꯅꯤ ꯕꯕꯥꯅ ꯀꯞꯄꯦ ꯑꯗꯩ ꯃꯆꯦꯁꯤꯅ ꯉꯁꯤꯁꯨ ꯁꯣꯏꯗꯅ ꯍꯨꯟꯇꯣꯛꯑꯝꯃꯦꯗꯅ ꯑꯩꯈꯣꯏ ꯃꯥꯅ ꯉꯁꯥꯏ ꯂꯪꯊꯣꯛꯑꯝꯕ ꯇꯟ ꯃꯆꯦꯁꯦ ꯀꯔꯣꯝꯗꯅꯣꯅꯦ ꯑꯩꯕꯨꯅ ꯌꯦꯡꯉꯨꯀꯥꯟꯗ ꯇꯟ ꯃꯆꯦ ꯇꯥꯕꯁꯦ ꯑꯝꯇ ꯎꯗ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯑꯁ ꯑꯩꯅ ꯍꯨꯟꯇꯣꯛꯑꯝꯕ ꯇꯟꯗꯣ ꯆꯥꯕ ꯌꯥꯕ ꯄꯣꯠꯅꯤꯅ ꯎꯆꯦꯛꯅꯒ ꯆꯥꯈ꯭ꯔ ꯖꯥꯠꯂꯅꯦꯅ ꯃꯥꯁꯦ ꯈꯜꯂꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯍꯥꯏꯐꯦꯠ ꯍꯥꯏꯗꯣꯛꯑ ꯌꯦꯡꯀꯥꯟꯗ ꯇꯟꯗꯣ ꯁꯦꯠꯇꯅ ꯂꯪꯊꯣꯛꯑꯝꯕꯗꯣ ꯄꯨꯂꯞꯇꯤ ꯌꯣꯠꯄ ꯉꯝꯗꯕꯅꯤꯅ ꯎꯆꯦꯛꯅ ꯆꯤꯛꯇꯅ ꯆꯥꯕꯗꯣ ꯎꯔꯦꯕ ꯑꯗꯒꯤ ꯃꯧꯄ꯭ꯋꯥꯁꯦ ꯏꯁꯤꯡ ꯌꯥꯝ ꯊꯛꯅꯤꯡꯉꯕ ꯑꯗꯒꯤꯗꯤ ꯑꯁꯣꯂꯣꯝꯗꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯃꯥ ꯑꯇꯣꯝꯕꯤꯁꯤꯅꯅꯦ ꯅꯣꯏ ꯁꯥ ꯀꯩꯒꯤ ꯈꯣꯡꯒꯨꯟꯗ ꯂꯩꯔꯝꯕ ꯏꯁꯤꯡꯗꯣ ꯀꯩꯒꯤ ꯈꯣꯡꯒꯨꯟꯗ ꯂꯩꯔꯝꯃꯦ ꯀꯩ ꯑꯣꯜꯂꯣ ꯁꯖꯤꯒꯤ ꯈꯣꯡꯒꯨꯟꯗ ꯂꯩꯔꯝꯃꯦ ꯁꯖꯤ ꯑꯣꯜꯂꯣ ꯈꯣꯡꯒꯨꯟꯗ ꯂꯩꯔꯝꯕ ꯏꯁꯤꯡꯗꯣ ꯍꯦꯛ ꯊꯛꯄꯗꯅ ꯃꯥꯅ ꯑꯁꯣꯂꯣꯝꯗ ꯁꯥꯞ ꯇꯧꯔꯛꯑꯦꯕ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯅꯕꯅꯦꯕ ꯃꯥꯅ ꯇꯧꯔꯤꯕ ꯁꯥꯞꯇꯣ ꯑꯗꯒꯤꯗꯤ ꯀꯣꯏꯊꯤ ꯊꯤꯕꯁꯤꯗ ꯉꯁꯥꯏꯒꯤ ꯁꯖꯤ ꯑꯃꯒꯤ ꯈꯣꯡꯒꯨꯟꯗ ꯏꯁꯤꯡ ꯈꯔ ꯂꯩꯕ ꯎꯕꯁꯤꯗ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯁꯤꯗꯤꯅꯦ ꯏꯁꯤꯡꯗꯨ ꯎꯕꯗꯅꯦ ꯌꯥꯝ ꯊꯛꯅꯤꯡꯉꯕ ꯑꯗ ꯃꯧꯄ꯭ꯋꯥꯁꯤꯅ ꯏꯆꯦ ꯑꯁꯤꯗ ꯏꯁꯤꯡꯈꯩꯁꯦ ꯊꯛꯀꯦ ꯏꯕꯨꯡꯉꯣ ꯊꯛꯎꯅꯨ ꯂꯥꯛꯑꯣꯅ ꯍꯥꯏ ꯉꯁꯥꯏ ꯃꯧꯄ꯭ꯋꯥꯁꯤꯅꯅꯦ ꯃꯆꯦꯁꯤꯅ ꯈꯣꯡꯀꯥ ꯑꯃꯅꯤ ꯀꯥꯡꯅ ꯃꯥꯅ ꯄꯨꯔꯥ ꯆꯦꯟꯁꯤꯜꯂꯒ ꯉꯁꯥꯏ ꯏꯁꯤꯡꯗꯣ ꯄꯥꯛꯊꯔ ꯊꯛꯎꯔꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯁꯖꯤ ꯑꯣꯟꯊꯣꯛꯈ꯭ꯔꯦꯕ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪꯅ ꯁꯖꯤ ꯑꯣꯟꯈ꯭ꯔꯦ ꯑꯩꯅ ꯊꯛꯎꯅꯨ ꯍꯥꯏꯔꯒ ꯅꯪꯅ ꯊꯛꯎꯗꯅ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯑꯗꯒꯤꯗꯤ ꯃꯕꯥꯅꯤꯁꯦ ꯁꯖꯤ ꯑꯣꯜꯂꯦ ꯃꯧꯄ꯭ꯋꯥꯁꯤꯅ ꯑꯗꯒꯤ ꯃꯆꯦꯁꯤꯅ ꯎꯍꯩ ꯋꯥꯍꯩ ꯆꯥꯗꯅ ꯖꯒꯥꯗ ꯎꯍꯩ ꯄꯥꯟꯕ ꯈꯣꯠꯄꯁꯦ ꯊꯤꯗꯅ ꯃꯆꯦꯁꯤꯁꯨ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯛꯇꯅ ꯃꯁꯛ ꯃꯇꯧꯁꯦ ꯐꯖꯔꯦ ꯃꯁꯝꯅ ꯐꯖꯔꯤꯕ ꯃꯃꯥꯏꯒꯁꯤꯅ ꯐꯖꯔꯤꯕ ꯐꯖꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯃꯧꯄ꯭ꯋꯥ ꯁꯖꯤꯁꯦ ꯁꯤꯁꯨꯅꯦ ꯁꯨꯝ ꯈꯔ ꯁꯨꯝ ꯆꯥꯎꯈꯠꯂꯛꯇꯅ ꯁꯖꯤꯁꯤꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯖꯤꯜꯂꯛꯇꯅ ꯖꯪꯒꯜꯁꯤꯗ ꯃꯣꯏꯁꯦ ꯆꯍꯤ 10ꯃꯨꯛꯁꯦ ꯂꯩꯃꯤꯟꯅꯔꯦꯕ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯁꯦ ꯑꯗꯒꯤꯗꯤ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯁꯥꯗꯥꯟꯕ ꯂꯥꯛꯑꯦꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯃ ꯑꯗꯩꯗ ꯁꯖꯤꯁꯦ ꯁꯖꯤꯛ ꯑꯅꯧꯕ ꯈꯜꯂꯒ ꯆꯥꯕ ꯎꯕꯁꯤꯗ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯁꯤꯅꯅꯦ ꯁꯤꯅ ꯂꯥꯞꯅ ꯎꯕꯁꯤꯗ ꯁꯖꯤꯁꯦ ꯌꯥꯝ ꯐꯖꯔꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯃꯁꯤꯕꯨ ꯇꯦꯟ ꯀꯥꯞꯄꯒ ꯍꯥꯠꯄꯅ ꯐꯕ꯭ꯔꯥ ꯍꯤꯡꯅ ꯐꯥꯕꯅ ꯐꯕ꯭ꯔꯥ ꯃꯁꯤꯕꯨ ꯏꯟꯊꯣꯛ ꯐꯖꯈ꯭ꯔꯦꯗꯅ ꯃꯥꯅ ꯈꯜꯂꯒ ꯉꯁꯥꯏ ꯁꯖꯤꯁꯦ ꯇꯥꯟꯅꯔꯛꯄꯁꯤꯗ ꯃꯆꯦꯒꯤ ꯃꯅꯥꯛꯁꯤꯗ ꯁꯖꯤꯁꯦ ꯄꯨꯔꯥ ꯆꯦꯟꯁꯤꯜꯂꯛꯄꯁꯤꯗꯅꯦ ꯉꯁꯥꯏ ꯅꯤꯡꯊꯧꯁꯤꯅ ꯃꯆꯦꯁꯤ ꯎꯔꯦꯕ ꯃꯁꯛ ꯌꯥꯝ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯎꯕꯁꯤꯗ ꯃꯥꯁꯦ ꯅꯤꯡꯊꯧ ꯁꯥꯗꯥꯟꯕ ꯂꯥꯛꯏꯁꯦ ꯁꯤꯁꯨ ꯇꯦꯟ ꯀꯥꯞꯀꯦ ꯇꯧꯔꯝꯕꯗꯒꯤꯅꯦ ꯇꯦꯟꯗꯣ ꯀꯥꯞꯇ꯭ꯔꯦꯕ ꯑꯗꯒꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯁꯤꯁꯨ ꯑꯩꯈꯣꯏ ꯁꯨꯔꯨꯡ ꯑꯃꯗ ꯆꯦꯟꯁꯤꯜꯂꯒꯅꯦ ꯁꯖꯤꯁꯤꯅ ꯃꯥꯏ ꯃꯆꯦꯒꯤ ꯃꯔꯨꯝꯁꯤꯗ ꯂꯣꯠꯂꯦ ꯑꯗꯒꯤ ꯉꯁꯥꯏ ꯅꯤꯡꯊꯧꯁꯤꯅ ꯍꯥꯏꯔꯦ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒꯅꯦ ꯃꯥꯅ ꯍꯥꯏ ꯑꯩ ꯅꯣꯏꯗ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ ꯋꯥ ꯉꯥꯡꯅꯁꯦ ꯅꯣꯏꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯜꯂꯣꯏ ꯀꯩꯝꯇ ꯇꯧꯔꯣꯏ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯁꯤꯗ ꯉꯁꯥꯏ ꯃꯆꯦꯁꯤ ꯊꯣꯛꯂꯛꯑꯦꯕꯀோ ꯃꯆꯦꯁꯤ ꯊꯣꯛꯂꯛꯄꯁꯦ ꯍꯦꯛꯇ ꯅꯤꯡꯊꯧꯁꯤ ꯉꯥꯎꯔꯕꯅꯤꯅꯦ ꯃꯁꯛ ꯐꯖꯕꯁꯤ ꯎꯕꯁꯤꯗ ꯑꯗꯒꯤꯗꯤ ꯃꯆꯦꯁꯤꯅ ꯍꯥꯏꯔꯦ ꯃꯍꯥꯁꯣꯏ ꯁꯖꯤꯁꯦ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯤ ꯑꯗꯣ ꯃꯥꯁꯦ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯁꯖꯤ ꯑꯣꯟꯈꯤꯕꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯇꯦꯟ ꯀꯥꯞꯄꯤꯒꯅꯨꯀꯣ ꯃꯍꯥꯁꯣꯏꯅ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯀꯥꯞꯄꯣꯏ ꯑꯗꯣ ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯣ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯣ ꯑꯩ ꯅꯤꯡꯊꯧꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯣ ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯁꯤ ꯅꯪ ꯌꯥꯕ꯭ꯔꯥꯅ ꯍꯥꯏꯌꯦꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯑꯗꯨꯕꯨꯗꯤ ꯑꯩ ꯌꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯄ꯭ꯋꯥꯁꯦ ꯀꯩꯝꯇ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯜꯂꯣꯏ ꯀꯩꯝꯇ ꯇꯧꯔꯣꯏꯅ ꯍꯥꯟꯅ ꯋꯥꯁꯛꯎ ꯍꯥꯏꯔꯦꯕ ꯑꯗꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯑꯩ ꯀꯩꯝꯇ ꯇꯧꯔꯣꯏ ꯅꯪꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯌꯥꯔꯗꯤ ꯃꯥꯁꯨ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯂꯩꯖꯁꯅꯨ ꯅ ꯍꯥꯏꯗꯅ ꯄꯣꯔꯛꯑꯦ ꯉꯁꯥꯏꯒꯤ ꯃꯆꯦꯁꯦ ꯁꯒꯣꯜꯗ ꯍꯥꯞꯀꯠꯂꯦ ꯑꯗꯒꯤ ꯃꯧꯄ꯭ꯋꯥꯁꯤꯒ ꯃꯣꯏꯁꯦ ꯂꯥꯛꯃꯤꯟꯅꯔ ꯂꯨꯍꯣꯡꯉꯦ ꯃꯆꯦꯁꯦ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯦ ꯑꯗꯒꯤ ꯃꯥꯁꯨ ꯃꯆꯦꯒꯤ ꯃꯅꯥꯛꯁꯤꯗ ꯆꯦꯟ ꯆꯣꯡꯅ ꯁꯥꯟꯅꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯃꯣꯏꯁꯦ ꯃꯇꯝ ꯈꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯦ ꯑꯗꯒꯤꯗꯤ ꯆꯍꯤ ꯑꯃ ꯐꯥꯔꯛꯀꯗꯧꯔꯀꯥꯟꯁꯤꯗ ꯁꯨꯃꯥꯏꯅ ꯁꯣꯝꯗꯒꯤ ꯂꯝ ꯑꯇꯣꯞꯄꯗꯒꯤ ꯅꯤꯡꯊꯧ ꯑꯃꯅ ꯂꯥꯟ ꯁꯨꯃꯥꯏꯅ ꯆꯪꯉꯛꯑꯦ ꯈꯣꯠꯂꯛꯑꯦꯅ ꯍꯥꯏꯕꯁꯤꯗ ꯃꯥꯁꯦ ꯅꯤꯡꯊꯧꯁꯦ ꯆꯠꯇ ꯌꯥꯗ꯭ꯔꯦꯕ ꯑꯗꯒꯤ ꯃꯥꯏ ꯅꯨꯄꯤꯁꯤꯗꯤ ꯁꯣꯝꯗ ꯃꯆꯥ ꯄꯣꯛꯇꯣꯔꯤꯅꯦꯕ
ꯑꯗꯒꯤ ꯃꯥꯏ ꯅꯨꯄꯤꯁꯤꯁꯨ ꯑꯃꯨꯛ ꯊꯥꯗꯣꯛꯅꯤꯡꯗꯕ ꯑꯗꯒꯤ ꯁꯣꯝꯗ ꯂꯥꯟꯁꯤꯁꯨ ꯆꯠꯇ ꯌꯥꯗꯕ ꯃꯣꯏꯒꯤ ꯀꯣꯅꯨꯡꯁꯤꯗꯅꯦ ꯍꯅꯨꯕꯤ ꯃꯥꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯅꯕ ꯑꯗꯒꯤ ꯍꯌꯦꯡ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯃꯆꯥꯒ ꯄꯣꯛꯑꯀꯥꯟꯗ ꯃꯥꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯅꯕꯅꯦꯅ ꯍꯅꯨꯕꯤ ꯑꯃ ꯊꯝꯃꯦꯕ ꯑꯗꯨꯁꯨ ꯐꯔꯝꯃꯣꯏꯗꯣꯏꯅꯦꯃꯤ ꯑꯗꯒꯤ ꯃꯥꯏ ꯅꯨꯄꯤꯁꯤꯗꯁꯨ ꯑꯃꯨꯛ ꯍꯪꯉꯦꯕ ꯑꯩꯁꯤꯕꯨ ꯂꯥꯟ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯅꯪꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩꯁꯦ ꯊꯥꯗꯣꯛꯅꯤꯡꯗꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯤꯗ ꯉꯁꯥꯏꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯒꯤ ꯀꯩꯅꯣꯅ ꯂꯨꯏ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯔꯝꯒꯦ ꯌꯥꯅꯤ ꯏꯕꯦꯟꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯂꯥꯟ ꯆꯠꯄꯗꯣ ꯆꯠꯄꯤꯔꯨꯆꯣ ꯍꯥꯏꯔꯦꯕ ꯑꯗꯒꯤꯗꯤ ꯍꯅꯨꯕꯤꯁꯦ ꯁꯤꯗ ꯑꯃꯨꯛ ꯁꯤꯟꯅꯔꯦꯕ ꯃꯥꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯔꯒꯅꯦ ꯉꯁꯥꯏ ꯍꯅꯨꯕꯤꯁꯤꯁꯨ ꯖꯥꯗꯨ ꯃꯟꯇꯔ ꯍꯩꯕ ꯐꯠꯇꯕꯤ ꯑꯣꯏꯔꯝꯗꯣꯏꯅꯦꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯍꯥꯏ ꯏꯕꯦꯟ ꯑꯩꯅꯦ ꯁꯨꯃꯥꯏꯅ ꯂꯥꯟ ꯁꯨꯃꯥꯏꯅ ꯇꯥꯔꯛꯑꯦ ꯑꯗꯨꯅ ꯑꯩꯁꯦ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯅꯤꯡꯊꯧꯁꯤꯅ ꯕꯦꯟ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯆꯦꯛꯁꯟꯅ ꯌꯦꯡꯉꯝꯃꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤ ꯃꯥ ꯀꯨꯝꯊꯥ ꯁꯨꯔꯛꯑꯕꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯂꯥꯟꯁꯦ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯅꯪꯅ ꯈꯔ ꯆꯦꯛꯁꯟꯅ ꯌꯦꯡꯕꯤꯔꯝꯃꯨꯀꯣꯅ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯅ ꯁꯣꯏꯗꯅ ꯐꯅꯕ ꯇꯧꯔꯝꯒꯦ ꯆꯠꯂꯨ ꯆꯠꯂꯨꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯥꯏ ꯅꯨꯄꯤꯁꯦ ꯃꯆꯥ ꯄꯣꯛꯑꯦ ꯃꯆꯥꯁꯤ ꯄꯣꯛꯑꯒ ꯁꯣꯂꯣꯝꯗꯁꯨ ꯂꯥꯟꯁꯦ ꯃꯥꯏ ꯅꯨꯄꯥꯅ ꯉꯝꯃꯦ ꯑꯗꯒꯤ ꯂꯥꯟꯁꯦ ꯉꯝꯃꯦꯅ ꯂꯥꯛꯑꯦ ꯍꯜꯂꯛꯑꯦ ꯁꯣꯂꯣꯝꯗ ꯂꯝꯕꯦꯟꯗ ꯍꯜꯂꯛꯑꯦ ꯑꯗꯒꯤ ꯁꯣꯂꯣꯝꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯥꯏ ꯅꯨꯄꯤ ꯍꯅꯨꯕꯤ ꯃꯥꯅ ꯁꯤꯟꯅꯔꯝꯃꯤ ꯍꯅꯨꯕꯤꯁꯦ ꯃꯕꯨ ꯌꯥꯝ ꯐꯠꯇꯕ ꯍꯅꯨꯕꯤꯅꯤꯅꯅꯦ ꯃꯥꯅ ꯃꯁꯤ ꯃꯥꯏ ꯅꯨꯄꯤꯁꯦ ꯑꯩ ꯀꯃꯥꯏꯅ ꯇꯧ ꯍꯥꯠꯁꯤꯒꯦꯅ ꯈꯜꯂꯒꯅꯦ ꯑꯩ ꯏꯆꯥ ꯅꯨꯄꯤꯁꯦ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯃꯁꯤ ꯁꯤꯟꯖꯟꯅꯕ ꯑꯅ ꯃꯥꯅ ꯈꯜꯂꯒ ꯕꯦꯝꯃ ꯐꯃꯨꯡꯗꯗ ꯁꯨꯝ ꯂꯩꯕꯗꯣ ꯏꯐꯛ ꯐꯛꯆꯟꯕꯅꯤ ꯏꯁꯥꯗꯣ ꯑꯗꯨꯅꯅꯦ ꯃꯄꯥꯟꯗ ꯍꯪꯆꯤꯠ ꯉꯥꯏꯍꯥꯛ ꯂꯥꯡꯉꯨꯆꯣ ꯑꯉꯥꯡ ꯇꯨꯝꯃꯤꯀꯥꯟꯗꯨꯗ ꯍꯥꯏꯔꯦꯕ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯄꯨꯈ꯭ꯔꯤꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕ ꯑꯗꯩꯗ ꯃꯥꯅ ꯍꯣꯏꯅꯦ ꯕꯦꯟ ꯍꯥꯏꯔꯒ ꯃꯥꯁꯦ ꯀꯣꯏꯊꯣꯛꯄ ꯊꯣꯛꯂꯛꯄꯁꯤꯗ ꯉꯁꯥꯏ ꯃꯧꯄ꯭ꯋꯥ ꯁꯖꯤꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯏꯟꯅꯔꯛꯑꯦꯕ ꯑꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯣꯏꯅ ꯁꯨꯝ ꯆꯠꯂꯤꯀꯥꯟꯁꯤꯗ ꯑꯁ ꯏꯟꯊꯣꯛ ꯐꯖꯈ꯭ꯔꯦꯗ ꯏꯁꯤꯡꯁꯤꯗꯤꯅ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯃꯆꯦꯁꯤꯅ ꯌꯦꯡꯊꯔꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯐꯠꯇꯕꯤ ꯃꯤꯅꯥꯏꯗꯣ ꯑꯗꯨ ꯃꯉꯛꯁꯝꯁꯤꯗ ꯁꯨꯃꯥꯏꯅ ꯇꯥꯛ ꯏꯟꯊꯔꯒ ꯅꯨꯄꯤꯁꯦ ꯍꯥꯠꯇꯣꯛꯏ ꯍꯥꯠꯇꯣꯛꯑꯒ ꯁꯣꯂꯣꯝꯗ ꯁꯖꯤꯁꯤꯅꯅꯦ ꯃꯄꯤꯁꯦ ꯑꯣꯔꯣ ꯇꯥꯔꯒꯅꯦ ꯉꯁꯥꯏ ꯃꯤꯔꯣꯟꯗꯤ ꯉꯥꯡꯕ ꯍꯩꯇꯕꯅꯤꯅ ꯏꯆꯦ ꯏꯆꯦꯅ ꯀꯧꯕꯁꯨ ꯍꯩꯇ꯭ꯔꯕꯅꯤꯅꯅꯦ ꯃꯄꯤꯁꯦꯗ ꯆꯗꯨꯝ ꯇꯥꯔꯒ ꯃꯥ ꯏꯁꯤꯡꯁꯤꯗ ꯌꯦꯡ ꯂꯩꯔꯦ ꯃꯆꯦꯁꯤꯅ ꯃꯅꯨꯡꯁꯤꯗ ꯏꯔꯥꯛꯅꯗꯅ ꯕꯨꯛ ꯋꯥꯛ ꯇꯧꯗꯅ ꯇꯧꯕꯗꯣ ꯃꯥꯅ ꯃꯄꯤꯁꯦ ꯑꯣꯔꯣ ꯇꯥꯗꯅ ꯌꯦꯡ ꯂꯩꯔꯦ ꯒꯤꯗꯤꯅꯦ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯄꯨꯔꯞ ꯆꯪꯉꯦ ꯑꯗꯩ ꯃꯥꯏ ꯃꯆꯥꯅꯨꯄꯤꯁꯤꯗ ꯍꯦ ꯏꯕꯦꯝꯃ ꯂꯥꯎ ꯁꯤꯗ ꯂꯥꯎ ꯁꯦ ꯃꯥꯒꯤ ꯐꯤꯔꯣꯟ ꯁꯦꯠꯂꯝꯕꯁꯤꯡꯁꯦ ꯁꯤ ꯁꯦꯠꯆꯜꯂꯨ ꯁꯤ ꯏꯟꯁꯤꯜꯂꯨ ꯐꯃꯨꯡꯁꯤꯗꯅꯦ ꯑꯉꯥꯡꯁꯦ ꯀꯣꯜꯂꯒ ꯍꯤꯞ ꯂꯥꯛꯑꯣꯁꯦ ꯑꯅ ꯍꯥꯏꯔꯒ ꯃꯥꯏ ꯃꯆꯥꯅꯨꯄꯤꯁꯦ ꯑꯣꯏꯅ ꯍꯤꯞꯍꯟꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯁꯦ ꯀꯨꯗꯨꯛ ꯑꯅ ꯁꯒꯣꯜꯗꯣ ꯊꯧꯔꯒ ꯍꯜꯂꯛꯄꯁꯦ ꯍꯅꯨꯕꯤꯁꯤꯅ ꯇꯥꯔꯦꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯍꯦꯛ ꯆꯪꯉꯛꯄꯒ ꯁꯦ ꯅꯆꯥ ꯑꯃ ꯄꯣꯛꯑꯦ ꯇꯨ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯨ ꯇꯨ ꯑꯅ ꯎꯠꯂꯦꯕ ꯑꯗꯩ ꯉꯁꯥꯏ ꯃꯆꯥꯁꯨ ꯎꯕꯗꯨꯗ ꯊꯧꯁꯤꯅꯅꯦ ꯃꯆꯥꯗꯣ ꯆꯨꯞꯇꯅꯒ ꯇꯧꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯃꯥꯏ ꯅꯨꯄꯤꯗꯣ ꯌꯦꯡꯒꯦꯅ ꯇꯧꯕꯗ ꯃꯃꯥꯏꯗ ꯁꯠ ꯂꯥꯎ ꯂꯩꯊꯣꯔꯛꯄꯁꯤꯗꯅꯦ ꯍꯦꯛꯇ ꯃꯥꯗꯤ ꯈꯪꯉꯕꯅꯤꯗꯅ ꯃꯁꯛꯀꯗꯣ ꯊꯤꯔꯒ ꯃꯥꯏ ꯅꯨꯄꯤꯗꯨꯗꯤ ꯌꯥꯝ ꯐꯖꯩꯗꯅ ꯃꯁꯛꯀꯗꯣ ꯊꯤꯔ ꯃꯃꯤꯠꯀꯗꯣ ꯏꯔꯥꯎ ꯂꯥꯎꯔꯗꯅ ꯂꯧꯗ꯭ꯔꯥꯎꯕꯤ ꯁꯥꯔꯅ ꯂꯩꯔꯝꯕꯗꯨꯗ ꯑꯗ ꯀꯩꯅꯣ ꯁꯤꯗꯤ ꯏꯕꯦꯟ ꯃꯥꯏ ꯃꯁꯛꯁꯤꯗꯤ ꯍꯥꯏ ꯍꯣ ꯑꯉꯥꯡ ꯄꯣꯛꯄꯗꯒꯤꯅꯦ ꯃꯁꯛꯀ ꯂꯣꯏ ꯊꯤꯖꯤꯟꯈ꯭ꯔꯕꯅꯤ ꯈꯔ ꯂꯩ ꯃꯥꯏ ꯐꯖ ꯊꯣꯛꯂꯛꯆꯅꯤ ꯑꯉꯥꯡ ꯄꯣꯛꯄꯗꯨꯗ ꯇꯧꯔꯤꯅꯤ ꯑꯅ ꯍꯥꯏ ꯑꯗꯩ ꯃꯥꯁꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅꯅꯦ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯦꯕꯀꯣ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯃꯥꯗꯤ ꯃꯆꯥꯗꯣ ꯄꯣꯛꯇꯕꯅꯤꯅ ꯃꯕꯨꯛ ꯊꯣꯛꯇꯦꯕ ꯑꯗꯒꯤꯗꯤ ꯑꯉꯥꯡꯁꯤꯅ ꯍꯪꯉꯥ ꯁꯨꯝ ꯀꯞꯄ ꯍꯪꯉꯥ ꯀꯞꯄꯁꯤꯗꯅꯦ ꯉꯁꯥꯏꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤꯅꯦ ꯃꯆꯦꯁꯦ ꯑꯍꯤꯡꯁꯤꯗꯅꯦ ꯊꯣꯛꯂꯛꯑꯒꯅꯦ ꯃꯥꯁꯦ ꯑꯉꯥꯡꯁꯤꯒꯤ ꯃꯕꯨꯛꯁꯦ ꯍꯦꯛ ꯄꯤꯊꯛꯄ ꯊꯣꯛꯂꯛꯑꯦꯕ ꯉꯁꯥꯏꯒꯤ ꯅꯨꯡꯗꯥꯡ ꯃꯇꯝꯁꯤꯗꯅꯦ ꯑꯉꯥꯡꯁꯦ ꯍꯦꯛꯇ ꯀꯞꯄꯛꯄ ꯑꯗꯒꯤ ꯉꯁꯥꯏ ꯁꯖꯤꯁꯤꯅ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯆꯤꯛꯄꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒꯅꯦ ꯄꯨꯊꯣꯛꯑꯒ ꯃꯆꯦꯁꯤꯅ ꯏꯁꯤꯡ ꯉꯁꯥꯏ ꯄꯨꯈ꯭ꯔꯤꯗꯣ ꯑꯗꯩ ꯐꯥꯎꯒꯠꯂꯒ ꯑꯗꯨꯝ ꯄꯤꯊꯛꯄ ꯑꯗꯩ ꯅꯣꯡꯃꯗꯤꯅꯦ ꯃꯥꯅ ꯑꯉꯥꯡꯁꯦ ꯆꯦꯟꯕꯣꯏ ꯆꯤꯛꯄꯣꯏ ꯇꯧꯔꯒ ꯅꯨꯡꯗꯥꯡꯁꯤꯗ ꯁꯖꯤꯁꯤ나 ꯄꯨꯊꯣꯛꯈꯤꯕꯁꯦ ꯉꯁꯥꯏꯒꯤ ꯐꯠꯇꯕꯤ ꯃꯃꯥꯁꯤꯅꯅꯦ ꯊꯣꯡꯅꯥꯎꯗꯒꯤ ꯎꯍꯧꯔꯦꯕ ꯑꯗꯨꯒꯗꯤꯅꯦ ꯂꯣꯟꯅ ꯃꯥꯅ ꯊꯣꯡꯅꯥꯎꯁꯤꯗ ꯌꯦꯡꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯏꯟꯗꯔ ꯍꯥꯠꯇꯣꯛꯈꯤꯕ ꯅꯨꯄꯤꯁꯦ ꯐꯖꯅ ꯊꯣꯛꯂꯛꯑꯒ ꯃꯕꯨꯛꯁꯦ ꯄꯤꯊꯛꯄ ꯎꯔꯦꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯃꯃꯥꯁꯤꯅ ꯍꯥꯏꯔꯦ ꯃꯆꯥꯅꯨꯄꯤꯁꯤꯗ ꯏꯕꯦꯝꯃ ꯁꯨꯃꯥꯏꯅ ꯇꯧꯗꯅ
nang angang je he nungdang da mama je thola ga sumaina mabuk pithai aduna soidana khangak patare ningthau je chaji je hatok ta ba yaroi kamai tau ha sige ana mabani je khanare adudi ima ai chaji je yam chaninge na hairage ana haire ngasai machimokpa na unarak pada ningthau du da moina haigiba ipa je kaimta soonganu ko gan haigiba du di moi di khangponte da adagi di no mati ningthau jina ngasai pukhi mapan ji da thola ga phamme ba phambe je ngasai machanu pi jina si jina ke tha sanara dana ai asigi chaji je yam chaninge chaji je chatho ji ba na kaino ne nangna chaji je kaimta sopan ta hon binu ana haina dana tawraga nangna ngasi chaji janinge haiji bo ana ningthau jina mu haire ba ado nahawai gi ni hauji te chaji je chaning bana kainom tawre ana hai kaino ne ma haiji bo chumbara ne na ngasai ningthau je chingna wa hore masakna ga thi bane andai ma je tumbam jawang khangdre ba ningthau je adagi di no mati ho nangna chaning adi phare chaji je hala je duga thonga cha tho je na sai chaji je miron ta jada bai wani moini na ngangna ba du di tare ba andagi di ningthau ji na chaji je hatu gi koi tan tan ar bujang chai gi chaji je chele pukhi tam na chela ga pukhi gi raon ji da ma je koi raga kappa ga ichi ko ba jingam dam ni na ma pi je chadum pukhi ji da ga ta ba jang chai gi ma che je khangam da na phogale e ba ko phogala chai nu pa ji na moi gi u gi marum am da lon ha yenge ba ma che je pukhi me ai ji dai phogala ga ne kapminnaraga leiba ji uba ji da ne chai kaino che ningthau ji na ne thola ga phare ba ma che je adagi di kamai tawbono khopano ana ningthau ji na hange ai sumai tawbani sumaina tawbani ngasai mana ngak pothau ko lu mapan da ngak tho jo ga na ngasai minai du na haibado aduga ji loin tamme adagi di phare na haraga ningthau ji changa ga ne chai gi mama phattabi je minai phattabi je sida hai iben ai gi nupi da ne hat ke na tawba mi adugumba yawdi ne adu karamba kari dandi pini ben ibungo du dine lemna tharoi damni makhwang du da thauri punjalle ga ne sagon na chinghan ga damni ana haire andagi di hanubi ji ju andagi mai hanubi gi macha mai nupi tombi je siju makhwang ji thauri ama mampule kaino ne bungo moina ngang baga do amta tadre thauri ji na makhwang ji pullaga magi sagon du da hukchalle aduga sagon do magi sajai du na pa launa kalle na sagon du na koro wo laga chingre andagi ni solom da na ngasai gi mai nupi ji ne andagi mai macha ji ne pamma pukhi mapan ji da phammaga ne lebi ngasai gi saji je chejina magi macha angang macha do ada marai na ga lek adagi mananga chuchun nambira ga sum taw da ima je mi won thore nupam cha ma won thore pakhang macha ma machak ka ji phajara dana adu main tor mi won thora ga moi je nungai ai phana pan gre chagona mama ja singgi bodo sidri wong jinge chagon duna aduga chira phum gre mi phatta ba taw bagi moi woina sire moi nungai ning bagi